Story collection YouTube tabiri basung kring aku kurumjari auji pu apan makai taki bagalona kanaba pau khara khamanjari pointer gaba memorandum ama Manipur governor decision kare nupi sama singi tammi basung isana yaning de bakungdo kare kani ga konana mi ani phare kuchukulai kya phagat kare youth opangan tabi da changsil lama kungjang hanto kare somoji purokwa yaning de opan ima NRC की mayokta leibdi Congress ni BJP की दी NRC चलहन गदबनी हाइबा फिरे अहोंबा लेते स्टेट सिदा NR चलहन गदबनी हाइबा हाउस द लौकिबा resolution area farm तौसी हाइबदा याकिदबदो Congress party ni BJP की government की ओइनदी स्टेट सिदा NRC चना हनगदबनी हाइबा फिरे ngasi फावबा अहोंबा लेते स्टेट असि की लुरबा तामफमदा Congress ना ओनदुना इरांग लेहना होनरी बसी अफबा नते हाइना BJP Manipur Pradesh की जनरल सेक्रेटरी पी पेमानंद मैदैना फोंदोखरे ngasi ni taipa su thekta leiba thamban sanglen da pangthokiba pawgi mifam amada pemanandana makha tarana se minister wai khemchana miyambu lamna lamjingle haiduna Congress party da maran siribasi imphum yaudaba hairoidaba wafamni CM gi amadi BJP na NRC gi matangda miyambu lana lamjingbu leite Congress na chatharlibsi CM bu miyamda lana uhnaba lalongni CM na census tawdrabadi NR tawba yade haina haikiba leite Congress party na sahi lisang sina thabak paikhalamdrabasu BJP gi government lakpadagi di state asida NRC mapung phana chanhana ba khonaduna lakli Lisingani subna kungani thoigi akas mangada pangthokiba state assembly da BJP na lusingba government gi legislators na Manipur da NRC tawgadabani haiduna resolution lauki Congress party na di masigi kok leite state asida NRC yamna mathau taba maramna lisingani sumna kungani thoida assembly da laukiba resolution asi amu hana lisingani sumna kumari da phangkiba assembly da reform tauki State asigi tang tu leita diba phibam asida Congress party na ondana irang lehna ba khonari ba asi laibak thibani Congress party na government asibu miyam da lana uhana ba khonari ba si lepkadabani Congress party na state asida NRC chalhaningba oirabadi lisingani sumna kunmari gi house da NRC chalhanaba laukiba resolution reform tawbuda karigi word out tawribanu haibase hangba yaba wahangni masigi pakung Congress na pigadabani Mito masa khangdoktuna maramdamda halankiba haibase BJP gi pandamni NRC asi mai pakwa implement tawnabagi damakta stakeholder Singapore na khana mineba yamna muktangai phade state tungan ba organization su NRC sana halu haina demand tawduna leiribani hiram asigi matangda khana minaba mathau tai haina CM na hairibasida mayam puna yaminaba sangi NRC amadi census si tungan hiram oirabasu NRC tawnana bokonabada National Population Register NPR asi mathau tai NPR gi thabak chatharakpada census asida kanaba yade hiram ahum asi amaga mari leinei thabak thorang sing asi ningthina paikhapa yanabagi damakta stakeholder sing amadi akhang ai singa khana nainaba seminar ama tha asida pangthonaba matam leblurabani Leibaki irang na maram oiduna leithokibani masida Congress party na government asibu lana lauriba asi kari marangino BJP gidi awai akum tawba pamde party asi NRC tawnaba chapchaba phirep lebli haina su pemanandana makhata na phungdokhi matik chaba sing siki tingdana thabak phanganba haibase government asigi pandamni khemcha Inak mabu erabasu lairababu erabasu lairi kana pajaraga yamna wangna kona jariba candidate singna government gi thabak changwa matamda siki amata tinghanda ba haibase state government gi pandamni haina se minister Yumnang Khemchana phungdokhre ngasi kairau kendegi manung chana leiba chanam santokta constituency asigi MLA Lauremba Ramesona asangwa sempam puna maputolaga
ꯊꯥꯕ ꯏꯕꯨꯙꯧ ꯐꯨꯅꯥ ꯅꯤꯡꯊꯧ ꯇꯦꯜꯍꯩꯕ ꯁꯟꯊꯣꯡ ꯅꯤꯡꯊꯧ ꯑꯄꯥꯝꯕꯒꯤ ꯂꯥꯏꯁꯪ ꯑꯃ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯈꯦꯝꯆꯥꯟꯅ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝ ꯃꯍꯥꯛꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯈꯦꯝꯆꯥꯟꯅ ꯍꯥꯏ ꯉꯁꯤ ꯀꯩꯔꯥꯎ ꯑꯦꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯍꯟꯗꯛꯇ ꯃꯅꯤꯄꯨꯔ ꯄꯕ꯭ꯂꯤꯛ ꯁꯥꯔꯚꯤꯁ ꯀꯃꯤꯁꯟꯅ ꯂꯧꯕ ꯃꯅꯤꯄꯨꯔ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗ ꯃꯥꯏ ꯄꯥꯛꯂꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡ ꯑꯗꯨꯅ ꯃꯤꯌꯥꯝꯗ ꯃꯈꯣꯏꯗ ꯁꯦꯟ ꯇꯤꯡꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕꯤꯌꯨ꯫ ꯑꯦꯛꯖꯥꯝ ꯊꯥꯅꯕꯒꯤ ꯐꯣꯔꯝ ꯂꯧꯕꯒꯤ ꯁꯦꯜ ꯑꯗꯨ ꯅꯠꯇꯕꯅ ꯑꯇꯩ ꯃꯔꯝ ꯑꯃꯠꯇꯗ ꯁꯦꯟ ꯇꯤꯡꯂꯝꯂꯣꯏ꯫ ꯌꯥꯝꯅ ꯋꯥꯅ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯖꯔꯒ ꯍꯣꯠꯅꯖꯔꯤꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡ ꯏꯅꯥꯛ ꯈꯨꯟꯒꯦꯔꯥ ꯂꯥꯏꯔꯕ ꯑꯣꯏꯒꯦꯔꯥ ꯁꯤꯀꯤ ꯑꯃꯠꯇ ꯇꯤꯡꯍꯟꯗꯅ ꯒꯚꯔꯟꯃꯦꯟꯠꯒꯤ ꯊꯕꯛ ꯐꯪꯍꯟꯕ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯒꯤ ꯄꯥꯟꯗꯝꯅꯤ꯫ ꯃꯁꯤꯃꯛ ꯔꯨꯂꯤꯡꯗ ꯂꯩꯃꯤꯟꯅꯔꯤꯕ MLA ꯄꯨꯝꯅꯃꯛ ꯐꯝꯃꯤꯟꯅꯔꯒ ꯌꯥꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯟꯗꯛ ꯍꯥꯏꯗꯣꯛꯈꯤꯕ MPSꯀꯤ ꯑꯦꯛꯖꯥꯝ ꯑꯗꯨꯗ ꯋꯥꯅꯣꯝꯕꯒꯤ ꯊꯕꯛꯁꯤꯡ ꯇꯧꯍꯟꯅꯕ ꯍꯥꯏꯅꯈꯤ꯫ MPSꯀꯤ ꯆꯤꯌꯔꯃꯦꯟ ꯑꯁꯦ ꯃꯃꯥꯡꯗ ꯃꯍꯥꯛꯀꯁꯨ ꯈꯪꯅꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯍꯟꯗꯛ ꯃꯍꯥꯛꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯀꯧꯔꯒ ꯎꯅꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯑꯦꯛꯖꯥꯝ ꯑꯁꯤ ꯆꯨꯝꯅ ꯑꯃꯁꯨꯡ ꯁꯦꯡꯅ ꯍꯥꯏꯗꯣꯛꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯔꯛꯂꯤꯕ ꯏꯆꯥ ꯏꯁꯨꯁꯤꯡ ꯑꯃꯗꯤ ꯍꯧꯔꯛꯂꯤꯕ ꯅꯍꯥ ꯑꯣꯏꯔꯤꯕ ꯖꯦꯅꯦꯔꯦꯁꯟ ꯑꯁꯤꯗ ꯒꯚꯔꯟꯃꯦꯟꯠꯒꯤ ꯊꯕꯛ ꯆꯪꯕ ꯃꯇꯝꯗ ꯁꯦꯟ ꯇꯤꯡꯗ꯭ꯔꯕꯁꯨ ꯌꯥꯏ ꯍꯥꯏꯕꯒꯤ ꯆꯠꯅꯕꯤ ꯑꯗꯣ ꯂꯩꯍꯟꯕꯒ ꯂꯣꯏꯅꯅ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯔꯒ ꯍꯣꯠꯅꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯗꯨ ꯂꯩꯍꯟꯅꯅꯕ ꯒꯚꯔꯟꯃꯦꯟꯠꯅ ꯍꯣꯠꯅꯕꯅꯤ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯈꯦꯝꯆꯥꯟꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯈꯦꯝꯆꯥꯟꯅ ꯍꯥꯏ ꯄꯤꯁ ꯂꯩꯇꯕ ꯂꯝꯗꯝ ꯑꯃ ꯀꯩꯗꯧꯅꯨꯡꯗ ꯆꯥꯎꯈꯠꯄ ꯌꯥꯔꯣꯏ꯫ ꯍꯟꯗꯛ ꯇꯣꯡꯂꯥꯎꯕꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃ ꯑꯉꯥꯡ ꯑꯅꯤ ꯂꯩꯈꯤꯗꯕ ꯑꯗꯨ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯅ ꯅꯨꯡꯉꯥꯏꯔꯝꯂꯣꯏ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯣꯛꯂꯕ ꯃꯃꯥ ꯑꯗꯣ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯉꯟꯕ ꯑꯌꯨꯛꯇ ꯍꯣꯁꯄꯤꯇꯥꯜꯗ ꯎꯅꯈꯤꯕ ꯑꯗꯨꯗꯒꯤ ꯅꯨꯡꯉꯥꯏꯃꯟꯗꯕꯗꯒꯤ ꯅꯨꯃꯤꯠ ꯑꯅꯤꯁꯨꯕꯗ ꯆꯥꯛ ꯆꯥꯕ ꯌꯥꯈꯤꯗꯦ꯫ ꯊꯧꯗꯣꯛ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯀꯦꯁ ꯑꯗꯣ NIAꯗ ꯁꯤꯟꯅꯗꯨꯅ ꯍꯧꯖꯤꯛ ꯀꯟꯅ ꯊꯤꯖꯤꯜꯍꯜꯂꯤ꯫ ꯆꯦꯟꯅꯕꯁꯤꯡ ꯁꯣꯏꯗꯅ ꯐꯥꯒꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯔꯝꯗꯕꯗꯒꯤ ꯑꯃꯒ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯅꯕ ꯃꯤꯖꯣꯔꯥꯝꯗ ꯎꯔꯈꯨꯜꯗ ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤ ꯐꯥꯎꯔꯒ ꯁꯦꯅꯥꯄꯇꯤꯗ ꯆꯠꯇꯨꯅ ꯇꯞꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯔꯒ ꯅꯨꯡꯁꯤꯅꯅꯕ ꯄꯨꯔꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩ ꯆꯩꯔꯛꯇ ꯌꯥꯝꯅ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯕ ꯊꯧꯗꯣꯛ ꯑꯃꯗ ꯃꯔꯣꯟ ꯐꯥꯎꯕ ꯊꯣꯛꯇ꯭ꯔꯤꯕ ꯑꯉꯥꯡ ꯌꯥꯎꯅ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯣ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯤꯌꯥꯝꯅ ꯐꯪꯂꯤꯕ ꯑꯋꯥꯕꯒꯤ ꯆꯩꯊꯦꯡ ꯑꯗꯨꯃꯛ ꯃꯍꯥꯛꯄꯨ ꯐꯥꯎꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯔꯤ ꯍꯥꯏꯅ ꯈꯦꯝꯆꯥꯟꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯆꯅꯝ ꯁꯟꯇꯣꯛꯀꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒ ꯃꯔꯤ ꯂꯩꯅꯅ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯈꯦꯝꯆꯥꯟꯅ ꯍꯥꯏ ꯈꯨꯟꯖꯥꯁꯤꯡꯗ ꯊꯛꯅꯕ ꯇꯣꯇꯤꯒꯤ ꯏꯁꯤꯡ ꯐꯪꯗꯕꯒꯤ, ꯂꯝꯕꯤ ꯊꯣꯡ ꯌꯥꯗꯕꯒꯤ ꯑꯃꯗꯤ ꯏꯔꯝ ꯅꯂꯥ ꯂꯩꯇꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄꯤꯅꯕ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯍꯥꯟꯅꯅ MLA ꯔꯥꯃꯦꯁꯣꯔꯅ ꯃꯉꯣꯟꯗ ꯑꯏꯕ ꯆꯦꯔꯣꯜ ꯏꯔꯛꯄꯗꯒꯤ ꯄ꯭ꯔꯣꯁꯦꯁ ꯇꯧꯕ ꯂꯣꯏꯅ ꯍꯧꯈ꯭ꯔꯦ꯫ ꯏꯝꯐꯥꯜꯗꯒꯤ ꯏꯔꯥꯞ ꯂꯥꯞꯇꯅ ꯃꯐꯝ ꯑꯁꯤꯗ ꯇꯣꯇꯤꯒꯤ ꯏꯁꯤꯡ ꯐꯪꯗꯦ ꯍꯥꯏꯅ ꯇꯥꯕꯗ ꯏꯀꯥꯏꯕꯁꯨ ꯐꯥꯎꯏ꯫ ꯆꯍꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯆꯤꯡꯊꯛꯇ ꯇꯦꯡꯀꯤ ꯑꯃ ꯁꯥꯔꯒ ꯇꯣꯇꯤꯒꯤ ꯏꯁꯤꯡ ꯐꯪꯅꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯃꯦꯃꯣꯔꯦꯟꯗꯝꯗ ꯌꯥꯎꯗꯕ ꯑꯇꯩ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ kaya ꯑꯃꯁꯨ ꯄꯥꯏꯈꯠꯅꯅꯕ MLAꯒ ꯇꯥꯟꯅꯔꯒ ꯍꯣꯠꯅꯔꯤ꯫ ꯀꯩꯔꯥꯎ ꯑꯦꯁꯤꯒꯤ MLA ꯂꯧꯔꯦꯝꯕ ꯔꯥꯃꯦꯁꯣꯔꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟꯒ ꯂꯥꯏꯅꯤꯡ ꯃꯥꯟꯅꯕꯅ ꯃꯆꯥꯅꯨꯄꯥꯒꯁꯨ ꯌꯥꯝꯅ ꯂꯨꯅ ꯂꯣꯏꯅꯖꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯅ MLAꯕꯨꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯏ꯫ ꯃꯍꯥꯛ AC ꯑꯁꯤꯗ ꯑꯃꯨꯛꯀꯁꯨ ꯂꯥꯛꯈꯤꯒꯅꯤ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ MLA ꯂꯧꯔꯦꯝꯕ ꯔꯥꯃꯦꯁꯣꯔꯅ ꯍꯥꯏ ꯍꯧꯖꯤꯛ 2022ꯗ ꯆꯅꯝ ꯁꯟꯇꯣꯛꯇ ꯚꯣꯠ 100ꯒꯤ ꯃꯅꯨꯡꯗ 100ꯗꯤ BJPꯗ ꯄꯤꯈꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯚꯣꯠ ꯐꯪꯈꯤꯕ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯨꯜ ꯑꯁꯤꯗ ꯂꯨꯄꯥ ꯂꯥꯈ 10 ꯄꯤꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯅ ꯈꯨꯟꯒꯤ ꯂꯝ ꯑꯣꯏꯅ ꯂꯩꯕꯤꯕ ꯌꯥꯎꯅ ꯂꯥꯏꯁꯪ ꯑꯅꯤꯁꯨ ꯁꯥꯔꯒ ꯀꯠꯆꯔꯒꯦ꯫ ꯍꯧꯖꯤꯛꯁꯨ ꯂꯝꯕꯤ ꯊꯣꯡ ꯁꯦꯝꯕꯒꯤ ꯊꯕꯛꯁꯨ